NACNIM amadi JDF kanong may kamnabada JDF kilan mi masire ngasi nungtil pung 2 minute 15 rom thaba matamda New Kaithelmanbi Police Station gi manung chana Jaupi Village amadi Khalok Village ani gi lona ba mafam amada nong may kamnabagi thaudok thokre maduda Jalarong United Front JDF kilan mi amasire hairi pau sina hairi ba mafam maduda JDF kilan mi sing jangsin duna laikre haibagi pau phongwadagi NACNIM kilan mi sing mafam maduda jangsin badagi nakalani magta kan mamong nong may kamnaki nong may kamnaba duda laikhidraba JDF kilan mi adugi maming Pau gaigam gangmay apokpa thathaisung gangmay kawi none district ki manung chana laiba khopum sadudai village ta gini hari dongmai kamna bagi thaudo aduda khunja singmi paina duna masa masa gi mayum thadok tuna chenaki nungthil pung hum khara helakpada nongmai kamna bagi thaudo adu lepki asopan gi paudi phongbngamdri Meitei amasung Kuki gi MLA sing punna famin na hankhre ingtapa purakna ba MLA sing mi fam BJP gi head office ta famba hukre Manipur dagi president rule logthoklaga anawba lenga ama sembaga mari leinana ingtapa fibam ama ohenna BJP की MLA सिंह ओइबा मिफम अमंग से नुंथुल पुंग मरी गा मखाई ताबदगी हौननी दिल्ली दा लैबा BJP की हेड ऑफिस ता फंबा हुख्रे मिफम अदुदा कुकी की MLA तरेट अमसुंग मैतेई की MLA सिंह पुन्ना फमिन हनखी अमसुंग मखोई मसेल हराव नुंगाइबा फोंदोकनाबगा लोइनना खुदसोंगना की मिफम हेक हौखिबगा MLA पुमनामकी मोबाइल फोन सिंह स्विच ऑफ तौनखी मदुना मरम ओइरगा मिफम अदुदा करी वारेफ लौखिबगे अमसुंग करी वाफम दा खनखिबगे हाइबा चपचाना खंगमंगमद्री मसेगी सुमथक्ता मिफम अदु पार्टी से प्रेसिडेंट JP नंदन चेयर लौब्रा नत्रगा कनाना लौबगे हाइबा चप चाबा खंगमंगमदे अदुमकपु पार्टी की जनरल सेक्रेटरी ऑर्गेनाइजेशन BL संतोष अमसु नॉरिस की कोऑर्डिनेटर संबित पत्रदी सरुग्याबा उखी हाइरी दिल्ली दगी फंगबा पाउन हाई BJP के MLA कुंथ्रागा तरेट की लेफम मणिपुर भवन दा चंदबदगी मनाक अदुआइदा लेबा होटल सिंह दसु लेनबा यावी अशोका होटल दा लेबा मैते MLA अमगी कादा कुकी की MLA अहुम चंगलक्तुना वरी सनकी वरी सनबदुदा कुकी MLA सिंह मपान थोंगदा लेंगाक पाइबा यावरे हाइजरगा सु मनुंगददी मिनिस्टर लुमनबा हाइजर चचबा कया मरुप यावी हाइना MLA अदुदा पाउचे सिदा हारी ngasi मिफम अदुदा लेंगा अमा सेमनगनी हाइबगी थाजबा पीरगा सु पार्टी सिगी लेजिस्लेचर गी लुचिंग मखनबगी वाफम पुथोरकी दे मदु ऑब्जर्वर अमा हाबलबा मतुंगदा मतम अमा लेपनरगा खलकपा याई हाइना पाउसिना मखातारी BJP की MLA मसिंग सुना लेरबसु सरकार सेंबंगमद्रे मणिपुर BJP ना सरकार सेंबंगमदबगी मसिंग सुना लई हाइना क्लेम तौरबसु हौजिक फाउबा स्टेबल गवर्नमेंट अमा सेंबंगमद्रे BJP ना स्टेट की थबक थोरम सिंगना मपुंग फाना मैनेज तौबंगमदबना लॉ एंड ऑर्डर फेल ओइरबा स्टेट अमा ओइरे हाइना MPCC की प्रेसिडेंट गैसा मेगा चंद्र नंगसी AICC ना सिंदुना दिल्ली दा पांगथोकिबा बोट चोरगादी चोरगी रेली की थौरंग मरी लेनना साइडलाइन पाउमी सिंह द फोंगदोख्रे महाना मखाता ना हाइखिबदा ngasi रैली अदुमा पुंग ओइना मणिपुर नौना मिखल पांगथोक्तुना अनौबा गवर्नमेंट अमा लिंगबगी वाफम सु यावरी BJP की MLA सिंह सेंट्रल लीडर सिंह तोइना मिफम पांगथोक्लबसु हौजिक फावो सरकार सेंबंगमद्री मणिपुर दा मतम सांगना राजनीति की तंग तादबा फिबम मायोकनदुना लाकपना मिग्याम खम थेंगना वारे हाइखि इंडिया की प्रेसिडेंट कुकी एरिया से तोंगाना खाइदोक्लगा थंबीरे हाइना KHRC न पेंदबा फोंगदोरक्ली इंडिया की प्रेसिडेंट द्रौपदी मुर्मू ना नुमिनिनी की खोंगचता मणिपुर लाक्लमखिबा अदुदा नागा अमसोंग मैतेई कम्युनिटी सिंगदी उनदुना इंटरेक्शन पांगथोक्लबसु कुकी एरिया बुदी तोंगाना खाइदोक्लगा थंबीरमले हाइना पेंदबा फोंगदोरक्ली ऑर्गेनाइजेशन असेगी चेरोल अमना हारिबना सेपरेट एडमिनिस्ट्रेशन की डिमांड तौरिबा कुकी एरिया सिंगबुदी इंडिया की प्रेसिडेंट असिना फाउदुना मैतेई अमसोंग नागा एरिया सिंगदा चत्तुना कांगलुप अनिमकी मियोई सिंगा इंटरेक्शन पांगथोक्ली लोइनना कुकी अमसोंग अतोपा कम्युनिटी सिंगा लम बाउंड्री मियाम की मरकता खाइदोक्पदा नचना कुकी सिंग असे इंडिया गवर्नमेंटना करीमता थौसादना थंबीरी इंडिया गवर्नमेंट की माइकैदगी कुकी स्टेट नत्रगा यूनियन टेरिटोरी की डिमांड असिबु खन्ननबा दावी तौरी कुकी कम्युनिटी सिंग ngasi मायोक्नरिबा हिस्टोरिकल इनजस्टिस सिंग असि कोहन्नबगिदमक्ता सेपरेशन अमसोंग ऑटोनॉमी की खुथांगदा मखोइगी फंगफम थोकपा राइट सेल्फ डिटरमिनेशन अमसोंग थोंग मानना चौखन्नबगी पांदम अदु फंगन्नबा होनबियु हाइना दावी तौरी कुकी सिंग असे आइडेंटिटी असी चपचाना मसक खंगबीबगा लोइनना मखोइगी लमगी प्रोटेक्शन यावना मायोक्नरिबा खुदोंगचादबा सिंग असी कोहनबा पामी हाइरी पनबा याबदी सु फ्रेमवर्क की मखादा लरिबा कुकी जो मिलिटेंट सिंग माइकैदगी ngarang भारत सरकार की मिनिस्ट्री ऑफ होम अफेयर्स की मिल सिंग वरी सनाखिबा अदुदा मसागी लेजिस्लेचर लैबा यूनियन टेरिटोरी अमा सेंबा खक्तना स्टेट असिदा मतम सांगना क्राइसिस कया मायोक्नरिबसिगी अमता ngairaba constitutional amasung oithokpa yaba solution ama purakpa ngamgani kuki sing asi manipur state ki integration ama oina kuina leiminaba yaroi hojik leiriba state administration framework asigi makhada kuki sing apuna amata oina leiminaba haibudu oithokte hill area committee ki authority sing asi bunam tharaga manipur land revenue and land reformers act 1960 asi tampakta base toba sub register sing na ain kaina register tobagi thawong kaya chathai loinina indian constitution ki article 371 gi makhada piriba
ꯂꯩꯔꯤꯕ constitutional safeguards-sing adu violate tꯧwi haina maral sikibani. Syriada ISIS ki attack ta US lanmi ani micham ama siri. Syriada Islamic State of Iraq and Syria ISIS ki militant amana chatharakiba attack ta US lanmi ani amasung micham ama siri haina US Central Command phongdokre. Mafam aduda US lanmi sing yauna ISIS ki mathakta paksana operation chathaduna lakhibani. Syria gi Palmyra da thokiba thawdo aduda US lanmi ahum so panangki Pentagon ki chief spokesman Son Parnell na phongdokhibagi matung ina US lanmi sing tongba gari ama Palmyra yaurakpada khut laimatik chana paiba ISIS ki militant amana ambush tawrakhibani. US Army ki Meitei dagi khud handuna nongmai kapada militant ajusu thawdok thokfa madumakta da hatki thawdo adubu akan mamong na condemn tawraduna US ki Secretary of War Pat Gates said na haiki Syria da mausagi fibam hanjin hannabagi pandam da mathau pangthokliba US landmi sing da attack chatharak pathoklabadi cham manaba mong da khud hannaba sem sadun leire. Messi ki tour organizer police na fare football superstar Lionel Messi ki GOAT India Tour 2025 organized tawkiba Meeoi police na fare farba tour organizer asi ngasi Bidanagar ki kota putholaba matungna numit 13 ni police custody remand lauthakre. Argentina ki masang nariba footballer aduna Kolkata da lakpagi matangda state administration na matik chaba Jackson tharang lokhatkide haina BJP ki MP Pravin Khandewala na maral siki mahakna haiki West Bengal lenga ki makok thongba official singna footballer adugi manakta ikoina laikhiba maram na hanadagi yamlaba senfam ama pikiba Meeoi singna footballer adugi masak phawba uge haiba fangdabadagi thowaningdaba thawdo adu thorakibani. Assam ki Chief Minister Himanta Biswa Sharma na Lionel Messi ki Kolkata khongchat ka mari leina na West Bengal government na matik chaba section thorang lokhot khidabagi matang da yaning da phongdokhi. AIIMS na BP stroke torakpada layang na bakulai puthokre. New Delhi de laiba All India Institute of Medical Sciences AIIMS na stroke toboda layang na ba anoba makhal ki kulai supernova strain puthokduna ahanba oina changing tobada mai pakre chahi nauriba Meeoi singna blood pressure wangkhalakpadagi stroke torokpa matamda khulai asina layengbada mating oiragani nauna puthokpa khulai asina Asia gi khanong pok thangba laibak singda stroke torokpa Meeoi chahum hena layengkhre khulai makhal ase laiba sida puthokduna stroke toba matamda layengbagi thabak chatharagani haina AIIMS na phongdokre. New Delhi gi Ram Maidan da Congress na board chor gi khongjing chathakre ing 2027 gi mikhalda Manipur da Congress government laklagani ke Megachandra Indian National Congress na sinduna New Delhi gi Ram Maidan da ngasi ayuk board chor protest chathakre thoram aduda Manipur Pradesh Congress Committee MPCC gi luchingba Okrami Bobi amadi MPCC gi President ke Megachandra na chingba kayana sarugyaki thoram aduga mari lainana media da phongdorokpagi matung ina MPCC gi President ke Megachandra na hai BJP ki thabak thoram pumnamak Manipur da chahi ahum asida fail oire Manipur da law and order leitre hojik Manipur da internet displaced person IDP sing achoba awaba mayoknari Makhoi gi sel thungi phibam loina fail oire achoba awaba mayokna duna leiri punna Meeoi lising humpugi mathakta awaba mayoknari haiki mahakna makhata na phongdokhibada pumnama asi BJP na thoganbani Kuki amadi Meitei gi wathok BJP na thoganbani Congress Party na pamlibasi Manipur da PR thamduna assembly dissolve tawduna thamlibasi matam kuire aduna Manipur da anoba election ama tawduna miyam gi mandate lohaningi Manipur da choba problem kaya mayoknari masiko khanba pami Congress na lakadoriba 2027 da pangthokadoriba general election da Congress na sauna mai paktuna Congress ki government soidin laklagani hana sumana phongdokhi mangna makhata na high Congress ki national leader singna sinduna New Delhi da laiba party office ta party sibu mapangal kalhannabagi pandam da pangthokpa mifam da Manipur ki Congress team na mapung fana sarugyaki Manipur da tholiba wathoki matang da sumakhata na munna khananina ki haina phongdokhi Lenga ki record ta pire haijeraga su khungang kaya amada electric fangnadri chatri khulen electric fangdabadagi miyamna chena ama xerox tawbada lupa lising ama charging tawnari Prime Minister Narendra Modi na kumja 2018 gi April 28 ta Kangpopi district ki Laisang khulda electric pi badagi laiba sagi mafam khudingmakta electric fanganba ngamle han laukthokrabasu Kamjong district ki oina de electric fangdaba khul kaya leiri Kamjong district ki Samphung block chalaiba chatri khulen dagi Afang chamang kauba khunja amana phongdorokpagi matung ina kumja 1999 da off grid project amagi makhada Mani Redana subsidized rate yumthongi oina solar plate amaga battery ga piraki solar power asi chahi tara chatkani haina phongdoklamki tharamki ba chahi tara adu yau hokre maduna maram oiraga ayambana sizinaba yaraktre Kulasi da mahai tampam sang leitabana atopa khulda chalaga mahai tamnai akoibada laiba khul kaya amaso electric fangdi maram aduna Imphal da lupa ama anikak piraga photo state tauba yabadu mafam sidadi khudong chaba amata leite photo state copy ama tawnabagi damakta mai fangba mafam Kamjong da chattaba yade lenga ki tongan scheme sigi khudong chaba fangnanabagi damak Aadhar amasung atai che changsing photo state tauba chatpasi achoba thaba amani hangar handa chatpagi gari atongma lupa chamanga lauri samna harabada photo state copy amakhak taubada
lupa lishing ama chading tauri puba thangba ngamba nate kham thengna khunja singna hojik awaba mayoknari electric fangdabagi awaba mayoknari base kamjong district ki oina samphung block ki khul kun romni electric fangdabana maram oiraga mobile phone natna khul ayamba electronic ki item amata sizinaba fangdri lenga ki record tadi kumja 2024 ki aroiba saruk fawada India apun bagi oina yumthong chada 99.2 da electric ki khudong chaba fangale haina laukthok palaikrabani अदुबु डिस्ट्रिक्ट असigi ओइनादि इलेक्ट्रिक फंगदबना मरम ओइरगा मियामना खुदोंग चादबा कया मरु मायोकनरी पुमनमा असigi मथक्ता लंबी थोंग फत्तबगी अवाबा अमसु खुंजा सिंगना मायोकनरी चाट्रिक खुलेन यौबा लंबी फत्तबना पैसेंजर पुबा गाड़ी चांगनाइना चेंदे हाइखि।